Chahi kungi matungda baby Lungnila Elizabeth Hatkhibagi Achumba Wayel Ngasi khakta Fangle. Ing kumja lising ani ahum November ahum da yamna thamoi sokningai oiba thodok amada matam madu state government asigi minister oikiba Francis ngajokpagi chahi nipan tangai ribi Little Flower School da class 3 dang tamlibi machanupi Lungnila Elizabeth tongan bala lolupki gather singna school asidagi sel gi demand ga mari lena na kidnap torba matung numit 12 ni shuba matamda Lamphel PS ki manung chanba sadok pamgi lawok amada shina fangkiba tholok mari lena na ngarang district and session just case asigi trial matam kuina chatharaba matung mihat asiga mari lena na miyoi mari mara leire haina lauthokre ngarang district court asina Lungnila Elizabeth mihat asiga mara leire haina lauthokraba accused sing adudi misi asiga mari lena na matam kuina jail leirkhiba aduga jail dagi nanthokna chen kraba matung lalholup amana thodo asiga mari lena na English ani kunga mathogi March ahumda sibigi serak bi kraba nando maitai Elias nanau yauna and Rome O Deben Elias Arnold amasung let khose haukip Elias James Cookie mihat asiga mari lena mara leire haina court asin lauthokre ngasi district and session judge Imphal East ta Hatkhibagi conviction hearing aduda accused oiriba Rome maitai gi council na represent toki aduga accused let khose haukip Elias James Cookie jail dagi puraktuna conviction hearing aduda saruyaki ngasi gi conviction hearing aduda district and session judge Imphal East na record ta leiba material singkup na yenglab matung laikhiraba victim Lungnila Elizabeth ase accused sing asina conspiration tawduna paisa demand gi damakta kidnap torbo matung Englishing ani ahum gi November ahum dagi sahi adugi November 13 fawba makoi custody da thamlabo matung minung silaitana hatok khibani haina nupi macha asida rap tawkibagi evidence sing laite haina observation pibaga loina na accused oiriba ningombam Rome maitai Elias Roman Elias Michael Elias Romesh singa Elias loya lakpa asi bail da laikrabasu mahaki bail asing asi conviction order ga konana kakkibaga loina na mahak ngasi dagi thana March 13 fawa judicial custody da laigadabani haina order taki aduga let khose haukip Elias James Cookie gi judicial custody gi matamsu March 13 fawa oigani makhoi ani ase under section 120B IPC Section 364 IPC amasung Section 302 IPC ki makhada makoina Hatkhibagi crime adugi matung ina mara leire haina case asigi sentence hearing mathang thagi March 13 da sathagani hairi panbe abadi Lungnila Elizabeth mihat ka mari lena na police na fakiba O Deben Elias Arnold case asigi trial chatrak pa hobda laikidre aduga crime asida mapum oina sianariba thoksom nando maitai Elias nanau judicial custody digi nanthok laga sian kraba matung matam kuina mirot oina laikhibaga loina na mahak lalalup amana faaduna Lungnila Elizabeth mihat mari lena na lalolup asina English ngani kun ga mathogi March thar sibi serak bi krabo mishakni hairi